आजादी का अमृत महोत्सव। हौख्रब पुवारी लिक्लमदा एंग्लो मणिपुरी लांदा मणिपुर माइथी ख्रबसु लान अदुदा अखोइगी अथौबा इपा इपुसिंगना उतखिबा थौना लिंजेना मचा मसु ओहौरिबा अखोइदा चाउथोक्चबा फंगहनबिरी। मतम अदुदा मणिपुरी सिंगना लोइलम संदोकपा ब्रिटिशपु मरुप मपांग ओइना खनबा नतना कैदोंनुंगदसु मखोइगी फट्टनबा खनखिबा मदि होनखिबा लैते। अदुबु मालेमगी लेबाक कया जोय तौदुना मखोइगी खुबाम नुंगदा थमलखिबा मतम मदुगी शक्ति लेरबा ब्रिटिश सिंगना पिकलबा सिंगलैबाक मणिपुरबु करिसु लैतना खनखि। अपिकपा लैबाकनी लानमी मसिंग यामजदबा लमदमनि हाइदुना मखोइना अपाम्बा मफम मतम अमदे हेक्ता मणिपुरदा तौनिंगबा थबक तौबा यागने हाइना यामना उसित्तना खलमी। मधुमक्तना जुब्राज तिकेंद्रजित फाननबगिदमक इंग्लिशिंग मचनिपान मरफुतरामाथोइगी मार्च 14 मणिपुरगी कोनुंगदा लोन लंदासलक्की। मैतै लानमिसिंगी मखुत ब्रिटिश माइथेखी माइकै सलाई खंगदना काइदुना सेनखी मखोइना तौजरुबा आरानबा लंदा अदुगी फॉलना मखोइगी मसक नाइबा ऑफिसर मंगा कंगला उत्तरा सा ममांगदा मंगा कक्तुना हाटखी। लैबाक असिना निंग तमलकपा चही 63 सुरकपा आजादी का अमृत महोत्सव थौरंग मरी लेनना संदोकचरिबा अखन्नबा थौरम असिदा ngasi पुदुना लाक्चरी मणिपुरगी अथौबा सेनापति अंगौसनागी वारी। आजादी का अमृत महोत्सव। सेनापति अंगौसना चंद्रकीर्ति महाराज की मसा इबुंगो ओइना मतम मदुगी मणिपुरगी कोनुंग हौजिकिना कंगला हाइरिबा मफम असिदा पोखी। महाकी असेंगबा ममिंग भुवन सना कौई अदुबु कुचु कुमेन पाना चाउ सांगबा महाकी मतौबु उरगा मियामना महाकपु अंगौसना हाइना खंगनखी। ब्रिटिश सिंगना लंदारकपा मतम मदुदा महाक कोनुंगी सेनापति सु ओइरम्मी। सेनापति अंगौसनागी ngallingei punsigi matangda wari liraduna mahaki masu suthang singjamai singa makhong chongtham laikaidagi Rajkumar Thambal Sana Singna asumna phongdokli। aigai tho Angousana ase Maharaj Chandrakirti gi manga suba nupi hawam chanu rupapati na pokpirambani haina anina khoida takpirami। aigai tho gi pokhamdi hojoji kangla manunggi khoi konung lairam miba jaga se kangla manung dani na haibirami। aigai tho je khoi wang chawe adi mi ngawe adigi ma je mi ne hek yengbuda nungsiba poe na ma Angousana aina ma je khangnei adubu magi maming asengbajidi bubon sana kawe। bubon sana je kanamtana khangbidre Angousana aina adum chakhre ma ningthem cha amu oibagi magi mahai masing haitare matamduda thangta mukna jatra sagon kangjei gumba sima ji yam pamjesu pamjawa masana ju yam haiba mi amane na haibirame। aigai tho Angousana se masagi sahi mana kun ga manga muk surak pasai de British ki Anglo Manipuri war se tho ena hai matam jida aigai tho se senapati gi phamju paiba kui kui tri na hai mayamung tikren de na Angousana amadi jilangamba se manau nupa ojaraga su masagumna yamna nungsina loinabi na hai। इंग्लिशिंग मचनिपान मरफुतरादा सुरचंद्र महाराज न मणिपुर पानब मतमदा पोकमिनदबा मचिन मनाउसिंगी मरक्ता नुक्सिनदबा यंगथिनबा थवोंग कया थोरक्की। इंगना सिकना लैजबा मनाउ अंगौसना मदि जिलांगंबा अनिना सुरचंद्र महाराज की मथक्ता लान हौरक्कदोरे हाइना पकासनाना मयामुंग निंगथौ सुरचंद्रदा हाइजिनखी। वाफम मदु चुम्मी लाले हाइबा निंगथिना थिदोक्तना महाराज सुरचंद्रना अंगौसना मदि जिलांगंबबु फाननबा याथंग पीखी। हाइरिबा अरोनबा हुकुम असि लोनना संदोखिदुना अंगौसना अमसुंग जिलांगमना तारम्मी। मदुदगी अंगौसना अमसुंग जिलांगमना वा तानदुना मयामुंग सुरचंद्रदे यामना किगनबनी अदुना खरक किहल्लगा मखोइबु फानबा याथंग थोक्लिबदु हंदोखिनबा हाइदुना सुरचंद्र महाराज की तुम्फम कागी मथक्ता कैराक थादुना काखतलगा नोंथक्ता नोंमै कापथोक्तुना किहनकी। मदुदगी सुरचंद्र महाराज न तिकेंद्रजित न लान हौरक्ले खंदुना ब्रिटिश रेसिडेंसी द चंचिंदुना लोटलगा मसाना याना निंगथौ कुबम थादोक्ले हाइना अइबा सेरोल अमा पॉलिटिकल एजेंट मिस्टर क्विंटन द पिसिलमलगा पोकमिनबा मनाउसिंग पुदुना वृंदावन द तीर्थ सत्पनि हाइदुना सत्खी।
ꯏꯪ 1940ꯒꯤ ꯑꯣꯛꯇꯣꯕꯔ 12ꯗ ꯀꯜꯀꯇꯥꯗ ꯊꯨꯡꯗꯨꯅ ꯚꯥꯔꯠꯀꯤ ꯚꯥꯏꯁꯔꯣꯏꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯁꯤꯡꯍꯥꯁꯟ ꯃꯨꯟꯕꯤꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯁꯥꯅ ꯁꯍꯤ ꯇꯧꯗꯨꯅ ꯗꯔꯈꯥꯁ ꯑꯃ ꯊꯥꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕ ꯂꯝꯂꯧ ꯆꯥꯎꯕ ꯕ꯭ꯔꯤꯇꯤꯁꯀꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠ ꯑꯃꯗꯤ ꯕ꯭ꯔꯍ꯭ꯃ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯔꯕ ꯃꯇꯝꯅꯤ꯫ ꯂꯣꯏꯂꯝ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯅ ꯃꯔꯛꯇ ꯈꯟꯗꯨꯅ ꯂꯩꯕꯁꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯚꯥꯔꯠꯇꯒꯤ ꯕ꯭ꯔꯍ꯭ꯃ ꯇꯝꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯄꯣꯠꯆꯩ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯗꯨꯅ ꯆꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯟꯅꯅꯕ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯥꯎꯟꯁꯤꯜꯅ ꯁꯨꯔꯆꯟꯗ꯭ꯔꯅ ꯊꯥꯔꯛꯄ ꯗꯔꯈꯥꯁ ꯑꯃꯗꯤ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯪ 1938ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯃꯈꯥꯒꯤ ꯔꯥꯏ ꯑꯁꯤ ꯇꯥꯈꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯔꯥꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯔꯦꯁꯤꯗꯦꯟꯁꯤꯗ ꯁꯤꯐꯥꯏ 300 ꯊꯝꯕꯗ ꯀꯨꯂꯆꯟꯗ꯭ꯔꯅ ꯌꯥꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯔꯥꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯔꯥꯏꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯄꯨꯊꯣꯛꯈꯤꯕꯗ ꯀꯨꯂꯆꯟꯗ꯭ꯔꯅ ꯌꯥꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯀꯨꯂꯆꯟꯗ꯭ꯔꯅ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯔꯥꯏꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯔꯕꯗꯤ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯥꯏꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯆꯤꯞ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯕꯨ ꯃꯇꯤꯛ ꯆꯥꯕ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯌꯥꯊꯪ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤ꯫ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯍꯩꯇꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯃꯑꯣꯡꯗ ꯃꯁꯥꯃꯛꯀꯤ ꯃꯔꯩꯕꯥꯛꯇ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯃꯤꯇꯣꯞ ꯃꯈꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯐꯥꯅꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯑꯍꯤꯡꯗ ꯂꯣꯟꯅ ꯂꯥꯟꯗꯥꯕꯗꯨꯗ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯍꯣꯖꯪꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯧꯁꯅꯥ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯋꯥꯡꯈꯩꯔꯥꯛꯄ ꯂꯣꯀꯦꯟꯗ꯭ꯔ ꯕꯤꯔꯖꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯃꯥꯏꯊꯤꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯑꯉꯧꯁꯅꯥ ꯁꯦꯅꯥꯄꯇꯤ, ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄ ꯑꯃꯗꯤ ꯋꯥꯡꯈꯩꯔꯥꯛꯄ ꯂꯣꯀꯦꯟꯗ꯭ꯔ ꯕꯤꯔꯖꯤꯠꯀ ꯃꯩꯇꯩ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯥꯏꯊꯤꯔꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯂꯥꯟ ꯂꯦꯞꯅꯅꯕ ꯄꯥꯎ ꯂꯥꯛꯂꯕꯗ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯩꯍꯥꯛꯇꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯈꯠꯅꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ, ꯅꯈꯣꯏꯒꯤ ꯁꯤꯐꯥꯏꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯟꯗꯥꯔꯛꯄꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯟ ꯇꯣꯛꯄ ꯄꯥꯝꯂꯕꯅꯤꯅ ꯅꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯍꯥꯛꯅ ꯈꯨꯗꯛꯇ ꯇꯥꯏꯁꯤꯟꯅꯅꯕ ꯋꯥ ꯉꯥꯡꯅꯕ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯥꯝꯒꯤ ꯆꯤꯞ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ, ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠ, ꯀꯔꯅꯦꯜ ꯁ꯭ꯀꯤꯟ, ꯂꯦꯐꯇꯦꯅꯦꯟꯠ ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯆꯤꯞ ꯀꯃꯤꯁꯅꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯁꯤꯟꯁ ꯑꯃꯁꯨꯡ ꯕꯦꯡꯒꯨꯜ ꯈꯣꯡꯕ ꯒꯨꯔꯈꯥ ꯁꯤꯐꯥꯏ ꯒꯨꯅꯔꯥꯝ ꯃꯈꯣꯏ ꯇꯔꯨꯛꯅ ꯀꯔꯤꯕꯨ ꯇꯧꯔꯛꯄ ꯉꯝꯒꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯀꯪꯂꯥꯗ ꯆꯪꯂꯛꯈꯤ꯫ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯒ ꯋꯥꯌꯦꯜ ꯁꯪꯒꯤ ꯃꯥꯡꯒꯣꯜꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯪꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯡ ꯉꯥꯟꯕꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ, ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏ ꯔꯥꯁ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯖꯒꯣꯏ ꯔꯥꯁ ꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯒ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯣ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯀꯣꯍꯤꯃꯥ ꯐꯥꯎꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯤꯟꯕꯤꯒꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯁꯤꯟꯅꯕꯤꯒꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯪꯒ꯭ꯔꯦꯖ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯈꯤꯗꯦ꯫ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯋꯥꯌꯦꯜ ꯁꯪꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠꯄꯨ ꯄꯨꯈ꯭ꯔꯝꯕ ꯀꯖꯥꯎ ꯐꯤꯉꯥꯡꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏ ꯃꯉꯥꯕꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯁꯥ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯇꯔ ꯒ꯭ꯔꯤꯃꯨꯠꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯤꯐꯥꯏ 200 ꯇꯣꯡꯖꯩ ꯃꯔꯤꯂꯣꯝꯗ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯉꯧꯁꯅꯥ ꯌꯥꯎꯅ ꯃꯩꯇꯩ ꯑꯊꯧꯕ ꯀꯌꯥ ꯌꯥꯎꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯈꯣꯏꯕꯨ ꯖꯧꯖꯥꯡꯇꯦꯛ ꯐꯥꯎꯕ ꯇꯥꯟꯅꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5 ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯦꯡꯒꯨꯜ ꯈꯣꯡꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯆꯍꯤꯗꯨꯃꯛꯀꯤ ꯃꯥꯔꯆ 38ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯥꯏꯀꯩ 3ꯗꯒꯤ ꯂꯥꯟꯗꯥꯁꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯇꯃꯨ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒ ꯊꯧꯕꯥꯜ ꯑꯊꯣꯛꯐꯝꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯉꯧꯁꯅꯥꯅ ꯉꯝꯊꯪ ꯂꯥꯟꯖꯤꯡꯂꯦꯟ ꯑꯣꯏꯅ ꯂꯥꯟ ꯁꯣꯛꯅꯈꯤ꯫
एंग्लो मणिपुरी लांदा मणिपुर माइथेरब मतुंगदा ससात फाउरगा खागी लेबाकी मतेंग लौरुनबा मैतै अंगम अथौसिंग चटकी ससात यौरब मतुंगदा खोंगचित अदो माइ पाक्तबदगी मैतै अथौबसिंग माना थोकपा हिंगननब लोटनारमी अदुबु इकान कानादना इंग कुमजा लिसिंग मचनिपान मरफुतरा माथोइगी मेग तांग तरानिपान सेनापति अंगौसनाबु ब्रिटिश न फादुना मणिपुर जेल थमकी तुंगदा महाकपु मतम मदुगी कलापानीदा लोई थाकी मसिगी मतंगदा निंगथेमचा निंगसिंग लुपकी कन्वेनर सना तोम्बी निंगथेमचाना असुमना फोंगदोकले ससाती खोंगचत माइथीरबदा मणिपुरगी अथौबसिंग अदु माना थोकपा हिंगनबगी मा थोकपा हनरे अदु हनराबा मतुंग इकान कानादना आइगाइदो अंगौसना से मेगी तारिक 19 ब्रिटिश सिंह फारगा मणिपुरगी जेल दा थमजिंगी लेपाकी रंग खर नेमधरगा कुलचंदा महाराज अंगौसना सेनापति अदे वांखैरा पोलो केंद्र ब्रिजिट मोय हुमजी कोई मणिपुर जेल दगी लौथोगा बिंद्राबोंदा चलहंदोइनेना ब्रिटिश लामीजिंगना कोई कोहिमा फाव दिमापुर बाव थिनदोइनेना हाइजिला पुरगा दगी असमगी तेजपुर जेल दा सेप्टेम्बर की तांग 19 सोलिसिंग जनिपा मौद्रामा थोइदा थमजिनबिगी अगाइदो अंगौसनागी मरल मथुम पुनमक ब्रिटिश ना मतलगा कोई अंग्रेज महारानी की मथक्ता लान होबा मनीना मरानजी पीबा अदुगसु नतबा कोई ऑफिसर ब्रिटिश ऑफिसर मंगा कंगना सा ममांगदा मंगा कखिबदो अदुगी सरुसिंदु यावेना हाइबा मरानजिंगजी पीरगा नवंबर की तांग 5 सोलिसिंग जनिपा मौद्रामा थोइदा कलापानी यौनबा मैतै अथौबा 13 एगाइदो अंगौसना थारगदी 15 मोजे एसएस जहाजदा तोंगलगा सिंग लंबिदा पुग्रगा नवंबर की तांग 2 मतमदुगी कलापानी हौजिकिना अंडमान निकोबार से सिदा थुंगी दे मतम खरा मफमदुदा लोइगी पुंसी लेलब मतुंग सोलिसिंग जनिपा मौद्रा 3 की होइगी जुलाई की तांग 2 थादोरखी मरमदम मणिपुर दा चंगबदी फंगद्रमनिना हौजिकी झारखंड मनुंगदा लैबा हजारीबाग से सेदा माजे मखाताबो पुंसी जे लेले अदुगा मफमदुदा मागी पुंसी अरोइबा बावबा लैखिना कोइ हलमनजिंगना वारीदा लिबिरमे एंग्लो मणिपुरी लांदा थौना फना ममा लेबाक्कीदमक लांथेंगनबदा यावखिबा अथौबा इपा इपुसिंगी मरक्ता अथौबा इपा इपु कया अमगी वारीदी ngasiगी मिरोलना खंगबीदना मतम सांगना लेरक्ली अदुगुमलबा इपा इपुसिंग अदुगी थौना फबगी वारीदु ngasiगी मिरोलदा खंगहंदुना हौरक्लिबा इरैबाक चासिंगी वाखलदा ममा लेबाक नुंगसिबगी यनिंग हुलन बहाइबसिना आजादी का अमृत महोत्सव थौरंगी मपुंग ओइबा पांडम ओइरी अखोई थौरम लेप्तना ताबियु यंगमिनसी खंगमिनसी नैनमिनसी अखोई इपा इपुसिंग कयामुक यामना थौना फरमबगे हाइबदु मखोई मसा मसु ओइरिबा अखोइसु इपा इपुसिंग अदुगुमना इमा लेबाक पुनुंगसिसि इरमदमबु हेना चौकटपा मिमानब लमदम अमा ओहिन्नब होटनमिनसी आजादी का अमृत महोत्सव मतंग असिदा आकाशवाणी इम्फालगी पाउकांगबुना आजादी का अमृत महोत्सव थौरंग मरी लेनना पुथोक्सबा अखनब थौरम मणिपुर की अथौबा सेनापति अंगौसना लोइजरे थौरम असिगी अइबा थोकचोम जोगेंद्रजीत न्यूज एडिटर AIR इम्फाल थौरम पुथोकपा गिन गांगते असिस्टेंट डायरेक्टर न्यूज टेंगबांगबा सोइबम सुरसान सिंह लांथोक सखिबा ngangom kiran